ꯃꯈꯣꯜꯁꯦ ꯇꯥꯕ꯭ꯔꯥ ꯃꯁꯤ ꯁꯛꯁꯦꯁ ꯑꯣꯏꯔꯦ ꯇꯥꯛꯂꯤꯅꯤ ꯍꯧꯖꯤꯛꯇꯤ ꯁꯤꯔꯝꯂꯅꯤ ꯑꯩ ꯂꯧꯊꯣꯛꯂꯒꯦ ꯑꯩ ꯂꯧꯊꯣꯛꯂꯒꯦ honey honey ꯑꯩ ꯍꯜꯂꯛꯂꯦ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯦ ꯁꯣꯏꯗꯅ ꯀꯣꯛꯂꯒꯗꯕꯅꯤ ꯈꯨꯠꯂꯥꯏ ꯑꯃ ꯂꯩꯔꯛꯂꯦ ꯈꯨꯠꯂꯥꯏꯗꯣ ꯍꯥꯏ ꯇꯣꯝꯗ ꯂꯩꯔ ꯄꯨꯔꯛꯄꯅꯦꯕ ꯃꯥꯅ ꯑꯗꯨ ꯈꯨꯠꯂꯥꯏ ꯑꯗꯨꯝ ꯌꯥꯒꯗ꯭ꯔꯥ ꯇꯣꯝ ꯂꯩꯔ ꯄꯨꯔꯛꯑꯕ ꯑꯗꯣ ꯑꯍꯥꯟꯕꯗꯤ ꯎꯠꯇꯦꯕꯀꯣ ꯌꯥꯏ ꯑꯗꯨꯝ ꯃꯥꯒꯤ ꯑꯃ ꯍꯨꯏꯒꯤ ꯀꯦꯁꯀꯤ ꯇꯥꯏꯞ ꯇꯧꯕ ꯀꯩꯅꯣꯗ ꯌꯣꯠꯀꯤ ꯀꯩꯅꯣꯗ live चलिए ꯑꯁ ꯃꯈꯣꯏ ꯑꯁ ꯃꯈꯣꯏꯗ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯍꯨꯏ ꯍꯥꯟꯅꯗꯒꯤ ꯀꯥꯡꯕꯨ ꯑꯁ ꯃꯈꯣꯏꯗ ꯑꯔꯦꯝꯕꯗ ꯁꯦꯜ ꯊꯥꯗꯔꯣꯏꯁꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯅ ꯂꯩꯔꯛꯂꯤꯕꯁꯦ ꯑꯁꯤꯅ ꯁꯣꯏꯗꯅ ꯂꯩꯔꯛꯂꯤꯕꯁꯦ ꯑꯁꯤꯅ ꯁꯣꯏꯗꯅ Tom and Jerry cannot do it. ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯈꯪꯅꯔꯤꯕ ꯇꯣꯝ ꯑꯦꯟ ꯖꯦꯔꯤꯗꯨ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ ꯃꯩꯇꯩꯂꯣꯟꯗ ꯗꯕꯤꯡ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯑꯦꯅꯤꯃꯦꯇꯦꯗ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯄꯨꯄꯨ ꯇꯤꯚꯤꯗ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯤꯟꯅꯅꯕ ꯃꯃꯥꯡꯗꯁꯨ ꯊꯥꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯊꯥꯔꯤ ꯑꯗꯨꯅ ꯃꯗꯨꯒꯤ ꯗꯕꯤꯡ ꯀꯟꯅ ꯇꯧꯔꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯇꯣꯝꯗ ꯌꯥꯎꯕ ꯃꯌꯥꯝꯅ ꯈꯪꯅꯕ ꯁ꯭ꯄꯥꯏꯛ ꯍꯥꯏꯅ ꯗꯣꯛ ꯑꯃ ꯍꯨꯏ ꯑꯆꯧꯕ ꯑꯃ ꯌꯥꯎꯕꯗꯨꯒ ꯅꯨꯄꯥ ꯑꯃꯒꯤ ꯃꯈꯣꯜ ꯍꯧꯖꯤꯛ ꯀꯟꯅ ꯁꯥꯔꯤ Continue. Sisna koi ki kanagi Henjuna gi teaser mangasi tharake tori me Henjuna amang hau ki ba koi ki kada debudi nang hongdre ki lamta thang gi nang hongdre adubu mamang da kuna 2017 da putoke ba Henjuna han basaruk gi makha tarakpa oina hoji koi video jong semjabane asiju kitang matang kitang ngabiyo mayam dum koi kanada thajara lagani teaser ma khanga si thaduk charake mayam ngaibiram ꯃꯈꯣꯏꯗ ꯑꯔꯦꯝꯕꯗ ꯁꯦꯜ ꯊꯥꯗꯔꯣꯏꯁꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯅ ꯂꯩꯔꯛꯂꯤꯕꯁꯦ ꯁꯤꯅ ꯇꯤꯚꯤꯗ ꯊꯥꯅꯕ ꯃꯣꯔꯦꯜ ꯁ꯭ꯇꯣꯔꯤꯁ ꯑꯩꯈꯣꯏꯒꯤ ꯀꯤꯗꯁ ꯑꯉꯥꯡꯈꯩꯒꯤ ꯃꯣꯔꯦꯜ ꯁ꯭ꯇꯣꯔꯤꯁꯇꯣ ꯁꯦꯝꯃꯤꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯥꯏ ꯇꯤ ꯚꯤ ꯆꯦꯅꯦꯜ 127 ꯑꯃꯗꯤ 128ꯗ ꯊꯥꯔꯤꯕꯗꯣ ꯑꯗꯨꯒꯤꯅꯦ ꯍꯧꯖꯤꯛ ꯁꯦꯝꯃꯤꯁꯦ ꯃꯌꯥꯝ ꯍꯟꯖꯟ ꯑꯗꯨꯝ ꯍꯥꯏ ꯑꯩ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕ ꯀꯥꯎꯒꯅꯣ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯅꯝꯕꯔ 127 ꯑꯃꯗꯤ 128 ꯑꯥꯏ ꯇꯤ ꯚꯤꯗ ꯃꯌꯥꯝ Samsung Azure sigi koi sensor che koi ꯑꯥꯏ ꯇꯤ ꯚꯤꯗ ꯎꯕ ꯐꯪꯗꯣꯏꯅꯦꯕ ꯁꯤꯁꯦ sina TV program hai ꯇꯤꯚꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯦꯕ ꯑꯩꯈꯣꯏꯅ ꯁꯦꯝꯃꯤꯁꯦ ꯁꯣꯏꯗꯅꯁꯨ ꯅꯨꯡꯉꯥꯏꯒꯅꯤ ꯃꯣꯔꯦꯜ ꯁ꯭ꯇꯣꯔꯤꯁꯨ ꯑꯣꯏꯔꯤꯅꯦꯕ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤꯅ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯗꯕꯅꯤ sila isna biscuit ne koi ki marta dam wara kan ꯑꯩꯈꯣꯏ ꯆꯤꯞꯁ ꯀꯨꯝꯕ ꯊꯥꯗꯣꯛꯆꯔꯦ chips te chadi biscuit ku macha chara ga dam koi thabuk sujabane te bishwana ji kan tome jere ki script ibne do ma tome jere ki script ibda direct koi ki kano tome jere original story di koi kaya ni American Canada English hai ta sida base tawba kana koi translation kwa ta koi puthupda khudum cha da khare lai adu bishwana magi angamba thakda koi kano ga chana na bo da sanai do koi school ga chana na language da mana jakana ukhalli aduga si help tawna koi rogers na mu magi proofreading hai ta sum help tawna daga koi
ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯣꯝ ꯑꯦꯟ ꯖꯦꯔꯤꯒꯤ ꯗꯕꯤꯡꯁꯦ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯆꯠꯊꯖꯕꯅꯤ ꯁꯣꯝꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯂꯤꯖꯥ ꯍꯥꯏ ꯇꯧꯔꯝꯃꯤ ꯑꯩꯅ ꯇꯧꯔꯤꯁꯤꯅ ꯀꯩꯅꯣ ꯖꯦꯅꯔꯦꯜ ꯅꯣꯂꯦꯖꯀꯤ ꯃꯔꯝꯗꯅꯦ ꯑꯗꯣ ꯉꯁꯤꯒꯤꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯖꯦꯅꯔꯦꯜ ꯅꯣꯂꯦꯖꯀꯤ ꯄꯥꯔꯠ ꯀꯌꯥ ꯃꯔꯤ ꯄꯥꯔꯠ ꯁꯨꯕꯀꯣ 4 ꯃꯔꯤ ꯁꯨꯕ ꯑꯍꯨꯝꯐꯥꯎ ꯊꯥꯖꯈ꯭ꯔꯕꯅꯦ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯐꯪꯕꯤꯔꯕꯅꯦ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯍꯧꯖꯤꯛꯀꯤꯁꯤꯅ ꯃꯔꯤ ꯁꯨꯕ ꯇꯧꯖꯔꯤ ꯃꯥ ꯁꯦꯝꯃꯤꯁꯤꯅ ꯑꯩꯈꯣꯏ ꯂꯤꯖꯥꯅ ꯁꯦꯝꯃꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯖꯦꯅꯔꯦꯜ ꯅꯣꯂꯦꯖ ꯃꯔꯤ ꯁꯨꯕ ꯄꯥꯔꯠ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯁꯄꯤꯁꯦꯜꯂꯤ ꯑꯩꯈꯣꯏ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯂꯦꯚꯦꯜꯗꯒꯤ ꯍꯧꯔꯒ ꯀ꯭ꯂꯥꯁ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ 5, 6, 7 ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯦꯗꯜꯁꯤꯡꯅꯁꯨ ꯑꯗꯨꯝ ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯅꯣꯂꯦꯖꯀꯤ ꯀꯩꯅꯣ ꯀꯟꯇꯦꯟ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯇꯦꯂꯤꯚꯤꯖꯟꯗ ꯑꯩꯈꯣꯏ ꯕ꯭ꯔꯣꯗꯀꯥꯁ ꯇꯧꯖꯕꯅꯦ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯇ ꯑꯃꯨꯛ ꯊꯥꯒꯠꯆꯕꯅꯦ ꯀꯟꯇꯤꯅ꯭ꯌꯨꯁꯟ ꯁꯨꯝ ꯀꯣꯚꯔꯦꯖ ꯑꯃꯁꯨꯡ ꯃꯊꯪ ꯃꯊꯪ ꯀꯣꯚꯔꯦꯖ ꯁꯨꯝ ꯇꯧꯖꯔꯛꯄꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯔꯤꯒꯦ ꯁ꯭ꯇꯨꯗꯤꯑꯣꯗ ꯐꯝꯅ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯃꯔꯛꯇ ꯑꯗꯨꯝ ꯈꯪꯕ ꯌꯥꯎꯔꯒꯁꯨꯅ ꯁꯨꯝ ꯂꯥꯏꯚ ꯇꯧꯖꯔꯛꯄꯅꯦ ꯑꯁ ꯃꯈꯣꯏꯗ ꯑꯔꯦꯝꯕꯗ ꯁꯦꯜ ꯊꯥꯗꯔꯣꯏꯁꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤꯅ ꯂꯣꯏꯅ ꯂꯣꯏꯁꯤꯜꯍꯜꯂꯒꯗꯕꯅꯤ ꯑꯩꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤꯅ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯗꯕꯅꯤ Welcome to your new home. ꯃꯗꯨꯒꯤꯗꯤ ꯋꯥꯔꯨꯔꯅꯨ ꯑꯃꯨꯛꯇꯪ ꯃꯥꯕꯨ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯉꯁꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅꯁꯨ ꯉꯝꯂꯛꯇ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯍꯧꯗꯣꯡ ꯑꯃꯃꯨꯛ ꯃꯍꯨꯠ ꯁꯤꯜꯂꯒ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯔꯁ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯑꯃꯈꯛ ꯊꯝꯖꯅꯤꯡꯕꯗ ꯑꯩꯈꯣꯏꯒꯤ ꯇꯦꯂꯤꯚꯤꯖꯟ ꯆꯦꯅꯦꯜꯗ ꯑꯩꯈꯣꯏ ꯊꯥꯖꯔꯤꯕ ꯄꯨꯄꯨ ꯇꯤꯚꯤꯁꯦ ꯆꯦꯅꯦꯜ ꯅꯝꯕꯔ 1 to 7ꯒ 1 to 8ꯒꯁꯦ ꯑꯩꯈꯣই ꯍꯟꯗꯛ ꯆꯠꯂꯤꯕ ꯊꯥ ꯁꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯇ꯭ꯔꯥꯏꯌꯦꯜ ꯑꯣꯏꯅ ꯄꯤꯖꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯁꯨ ꯃꯈꯥ ꯇꯥꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ 10 ꯈꯛ ꯍꯥꯏꯇꯥꯔꯦꯀꯣ ꯊꯥꯒꯤ ꯑꯣꯏꯅ ꯂꯨꯄꯥ 10 ꯈꯛ ꯑꯩꯈꯣꯏꯒꯤ ISTV ꯁꯣꯝꯅ ꯌꯦꯡꯕꯤꯔꯤꯕ ISTVꯒꯤ ꯄꯦꯀꯦꯖꯇꯨꯗ ꯃꯟꯊꯂꯤ ꯄꯦꯀꯦꯖꯇꯨꯗ ꯂꯨꯄꯥ 10 ꯈꯛꯇꯪ ꯍꯥꯞꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯇꯤꯚꯤ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯇꯤꯚꯤꯁꯤꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯀꯟꯇꯦꯟꯁꯤꯡ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯑꯩꯈꯣꯏ ꯂꯦꯞꯇꯅ ꯐꯖꯔꯕ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯟꯇꯦꯟ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯥꯞꯅꯕ ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯇꯧꯖꯔꯤ ꯑꯗꯣ ꯁꯤꯗꯁꯨ ꯈꯤꯇꯪ ꯃꯇꯦꯡ ꯑꯣꯏꯅꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯇꯤꯚꯤꯁꯤ ꯑꯩꯈꯣꯏ ꯑꯦꯛꯁꯇꯦꯟ ꯇꯧꯖꯕꯅꯦ ꯑꯗꯨꯅ ꯇꯤꯚꯤꯁꯤꯁꯨ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯏꯁꯝ ꯁꯝꯅ ꯍꯥꯏꯖꯔꯕꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯣꯝꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ISTVꯒꯤ ꯈꯨꯠꯊꯥꯡꯗ ꯁꯟꯗꯣꯛꯂꯤꯕ ꯄꯨꯄꯨ ꯇꯤꯚꯤꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯇꯤꯚꯤ ꯐꯣꯛ ꯇꯤꯚꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯃꯇꯦꯡ ꯀꯩ ꯍꯥꯏꯒꯅꯤ ꯑꯩꯈꯣꯏ ꯄꯥꯡꯉꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯧꯖꯒꯗꯧꯔꯤꯕꯅꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯁꯣꯅꯝꯅꯁꯨ ꯑꯝꯇꯪꯗꯤ ꯍꯥꯏꯔꯝꯃꯣ ꯃꯌꯥꯝꯗ ꯑꯝꯇꯪ ꯃꯌꯥꯝ ꯑꯩ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯈꯨꯗꯤꯡꯒꯤꯁꯨ ꯍꯟꯖꯟ ꯑꯗꯨꯝ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯗꯒꯤ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯅꯤꯡꯕꯁꯦ ꯑꯉꯥꯡꯒꯤ ꯂꯨꯄꯥ ꯁꯨꯞꯅꯗꯪꯒꯤ ꯊꯥ ꯑꯃꯗ 10 rupees ꯈꯛꯇꯅꯤꯀꯣ ꯊꯥ ꯑꯃꯗ ꯊꯤꯕꯤꯗꯣꯏꯁꯦ ꯂꯨꯄꯥ 10 ꯈꯛꯇꯪ ꯊꯤꯔꯒ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯟꯁꯤꯡꯁꯦ ꯍꯥꯏꯕꯗꯤ ꯑꯉꯥꯡꯗꯁꯨ ꯀꯥꯟꯅꯕ ꯌꯥꯕ ꯃꯌꯥꯝ ꯌꯥꯎꯔꯤ ꯑꯗꯨꯒ ꯏꯟꯇꯔꯇꯦꯟꯃꯦꯟꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯟꯗꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯄꯨꯋꯥꯔꯤ ꯃꯌꯥꯝ ꯑꯗꯨꯒ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜ ꯃꯩꯇꯩꯒꯤ ꯍꯧꯔꯛꯐꯝꯁꯦ ꯈꯪꯍꯟꯕꯅꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯒꯤ ꯄꯥꯟꯗꯝꯗꯤ ꯑꯗꯨꯅ ꯂꯦꯞꯇꯅ ꯑꯗꯨꯝ ꯄꯨꯊꯣꯛꯆꯔꯛꯀꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯏꯄꯨꯔꯨꯞ ꯀꯟꯃꯤꯟꯅꯁꯤ ꯑꯗꯨꯒ ꯁꯥꯇ꯭ꯔꯁꯤꯡꯗꯁꯨ ꯃꯣꯔꯦꯜ ꯑꯣꯏꯕ ꯀꯌꯥ ꯑꯃ ꯊꯥꯔꯤꯕꯁꯦ ꯀꯥꯟꯅꯕ ꯄꯤꯕꯤꯌꯨ ꯀꯥꯟꯅꯕ ꯂꯧꯕꯤꯌꯨ ꯑꯩꯈꯣꯏꯅ ꯉꯝꯃꯤꯈꯩ ꯍꯣꯠꯅꯖꯒꯦ ꯌꯥꯔꯒꯗꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯅꯝꯕꯔ 1 to 7 ꯑꯃꯗꯤ 1 to 8ꯁꯦ ꯑꯁꯨꯝꯅꯇꯒꯤ ꯂꯨꯄꯥ 10 ꯈꯛꯇꯪ ꯊꯤꯕꯤꯔꯒ ꯃꯌꯥꯝꯅ ꯌꯦꯡꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯖꯒꯦ ꯑꯁꯤꯗ ꯃꯌꯥꯝ ꯂꯥꯏꯚ ꯁꯤꯟꯖꯔꯛꯏꯒꯦ ꯑꯩ ꯀꯥꯞꯂꯤꯕ ꯏꯁꯥꯃꯛꯇꯤ ꯑꯩ ꯁꯛ ꯎꯠꯆꯔꯔꯣꯏꯒꯦ ꯀ꯭ꯔꯤꯌꯦꯇꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄꯨꯄꯨ ꯇꯤꯚꯤꯒꯤ ꯁꯨꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯖꯕꯅꯦ ꯑꯣꯖꯥꯅꯦ ꯉꯁꯤꯒꯤ ꯀꯦꯃꯦꯔꯥꯗꯤ ꯃꯥꯡꯗꯗꯤ ꯊꯣꯛꯇ꯭ꯔꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥ ꯄꯥꯏꯖꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯌꯦꯇꯔ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯣꯖꯥꯒꯤ ꯃꯈꯥꯗꯅꯦ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯁꯦ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯣꯖꯥ ꯑꯇꯣꯝ ꯁꯥꯟꯇꯤ ꯑꯣꯖꯥꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯁ꯭ꯇꯥꯐꯁꯤꯡꯁꯦ ꯂꯣꯏꯅ ꯆꯂꯥꯏꯖꯕꯅꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯨ ꯃꯌꯥꯝ ꯂꯥꯏꯚ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯥꯒꯤ ꯃꯃꯤꯡ ꯂꯩꯇꯦ